빨리 붙였나 해볼 건가? तो लोई दिबो हाँ लगे हाँ बोलो कोई जो करे था लगे कोई मियो हूँ वाली है थान का दबा डिजाइन तो लगे मिले नहीं डिजाइन तो 나 걸어마 빨리 판기 또 있지 걸어먹어 그러면 응 그래도 저 헤이면 히타 오지 사버지 사 그거 하이더라 뭐 머니푸르 잘 펴래 하이더 하이더라 머니푸르기 2023기 메기 데트 ꯑꯍꯨꯝꯗ ꯍꯧꯈꯤꯕ ꯂꯥꯟꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯖꯔꯒꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯆꯨꯈꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯌꯥꯡꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯐꯕ ꯑꯣꯏꯕꯤꯔꯣ ꯏꯄꯦꯟꯗꯧ ꯂꯥꯏꯔꯦꯝꯕꯤꯗ ꯅꯤꯖꯔꯤ ꯂꯥꯎ ꯍꯩ ꯃꯍꯤ ꯊꯛꯎꯁꯤ cái máy rồi nữa nghe, cầm chân ảnh nó lấy được.